Somona makha tarakli. Asi hero sini. Nupi mayam na ngangnarise. Video da ubadagi udri. Asina ahamane. Leina, nahanangi relationship ki posto. Poster okpaduda aide asing boira winingure. Leina na. Aina nupa oiramadi asi phuraga hadani. Mana isi yonbani. Mimangda. Somona. Adune, magi du hendi henmali. Mi bahekta social media da sandui. Dayana. Ho mana tausasano. Aikoina mana bidraga loire. Talaga toksakini. Leina do kapning amuk tawrakli. Dhapa milna aingunda lana lokrise. Mana thuan mani. Ayang wai. Aina hostel la amdai pau. Ma kem ta hairakte. Call su pairakte. Ai su kem ta hairamdre. Gresina. Kem tawrise kapkano. Rihanna risisi magi mabung ni haidokte. Asukui na tinarakla pau mamana bising na khangde. Leinana. Ayam hainadi asinu pase. Aina hostel lakpadagi khara pharabani. Numit khudingi message thari. Miyamu siti. Nupida chagat chagat tawranga harauzaba kangbuni. Rihanna do kitang nuwaitaba pharakli. Mabung na sigumba phibam si oikibasi wari su leiri. Rihanna na wa hek hagi tawbaga Risina laurakli. Oi, dadagi bem, thawai macha tumdribo. Leina do sauning na makutu thangatuna kinsubagi maongda tawrakli. Aduga muksu thangalam makutu fathadaraduna fet lauranga phamungda changkhre. Gracie Jomo Daya Dia. Oi ma, hero. Rihanna na. Hai chandan, warden tani lehauranoi. Asi hairam laga masu phamungda kakre. Asum hausinkre. School ge exam numit ni. Rihanna ne Leina ne Nitis ne room amada takre. Atai singnuna room amada pulap tai. Magi role theliba mafamda da phamnakre. Oza su sangaktuna answer paper su yen bahorakle. Ngayaki tungda bel su taraktuna question yen bahorakle. Aduge exam du su adum I bahokre. Mayam du tumin magi ahiba inari. Exam gi matamsi pung ahumni. Ahan bagi pung amadudi kanamta makhilangnade. Tumina ine. Adubu first bell takibadai murum son bahungnarakle. Gresina. Dia. Question number 18 do am tairo ba. Dia ga Gracie ga si tungda mangdani. Gracie gi hek maningda Lucas ni. Mari serial dani family do. Jomo isang langlaga tamna hairakli. Osani gaina. Squid Game gi red light green light do. Adugi robot to hik mali. Lingba fawyadi. Moy desinerak tabe type ta. Lucas magi khunguptagi cheseda ma lauthorakli. Aduga Gracie da pirakli. Lucas na. Oi, aduda yawbani. Silo apang. Gracie sejet tu tamna hangdokli. Osa yengakpra hainasu yengli. Osa mana yenglakpaga mani yenglumaga mapa chanakraduna sejet pairuba makhutuna naptingkhat pasaraga manaton mayada thamlubani. Gracie na. Kaino side? Moza. I can dori. Asi hairanga Gracie lectakre. Mabu staff room da pukre. Lucas to matom ta khanli. No to haraga lekthabi sanale. Felo yunang. Moza manam de lekthaба ngami. Adusu aige force. Asum exam su loikre. Somdana. Pamela. Potu da aigi nakti yong na poro. Police ki di kem ta khangano. Akoi ba saulai. Aina thok pasin gani. Nupa mana phone da gi hairakli. Airport gi di lan thorakli. Adubu check si yam kungi ne. Ngamna balau. Fare, ai mo pau phorage. Pamel do phone do thamkraba tungda amu yasna gi call ado pairakli. Yasna na. Kanano ke hereino. Babani. Magi quarter da ngasi meeting lay harakpa. Aduda aigi thaba ma tawnabaso babana sini haibirakpa. Aduginida. Yasna do noklaga hairakli. Nangsa naraibakti faiko. Aiga nangadi chamanai sidi. As adumai ga hairakanoda. Noido hose ba hekta lakningi. Pusalani ye nusibi. Ai thaba ek phangbaga. Ai di ready da laizarabado. Ani da punna nokminari.
SPꯅ ꯃꯤꯅꯤꯁꯇꯔ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯔꯥ ꯂꯩꯔꯕꯗꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ ꯂꯣꯁꯤꯕꯨ ꯃꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ OCꯗꯨꯅ ꯁꯔ ꯃꯥꯎꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ SPꯗꯨꯅ ꯌꯦꯡꯈꯤꯁꯤ ꯑꯁꯦꯡꯕꯗꯨ ꯈꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯇꯨꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯂꯩꯔꯛꯀꯅꯤ ꯏꯆꯥꯁꯤꯡ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕ ꯇꯧꯁꯤ ꯗ꯭ꯔꯒ ꯀꯕꯥꯔ ꯇꯧꯕ ꯃꯣꯏꯗꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯐꯅꯤ ꯁꯔ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯊꯦꯡꯂꯒ ꯃꯤ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯁꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯁꯨꯔꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯂꯩꯅꯥ ꯃꯇꯣꯝꯇ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯟꯖꯥꯅꯤ ꯎꯏꯔꯨꯝ ꯌꯥꯎꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯊꯣꯡꯅꯥꯎꯗ ꯍꯦꯛ ꯇꯥꯔꯨꯔꯦ ꯃꯩꯉꯥꯜ ꯑꯗꯨꯗ ꯒ꯭ꯂꯥꯁꯀ ꯑꯣꯏꯕꯅꯤꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯇꯥꯔꯤ ꯃꯃꯤꯗꯣ ꯂꯩꯅꯥ ꯀꯤꯖꯔꯦ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯂꯩꯅꯥ ꯃꯇꯤꯟꯗꯣ ꯈꯨꯠ ꯌꯣꯠꯊꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯇꯞꯂꯤ ꯂꯥꯛꯂꯒ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯃꯨꯔꯤ ꯃꯃꯤꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯂꯩꯅꯥ ꯀꯤꯖꯕ ꯐꯥꯎꯔꯛꯂꯤ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯒ ꯐꯃꯨꯡꯗꯨꯗ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦ ꯔꯤꯌꯥꯅꯥꯗꯣ ꯂꯦꯡꯂꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯔꯤꯌꯥꯅꯥꯅ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯂꯩꯅꯥ ꯂꯠꯂꯠ ꯍꯥꯏꯔꯛꯂꯤ ꯕꯨꯠ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯕꯨꯠ ꯄꯜꯂꯛꯄꯗꯨꯗ ꯇꯨꯝꯂꯝꯕ ꯃꯔꯤꯗꯣ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯃꯔꯤꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯅꯤꯗꯨꯁꯨ ꯂꯥꯎꯁꯤꯜꯂꯤ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯗ ꯔꯨꯝꯗꯨ ꯊꯤꯜꯂꯒ ꯀꯧꯔꯛꯂꯤ ꯇꯔꯨꯛꯇꯣ ꯆꯞ ꯂꯦꯞꯄꯤ ꯔꯨꯝꯒꯤ ꯂꯥꯏꯠꯇꯨꯁꯨ ꯗꯤꯌꯥꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯋꯥꯔꯗꯦꯟꯗꯨ ꯆꯪꯉꯛꯂꯒ ꯀꯩꯗꯧꯅꯔꯒꯦ ꯂꯥꯎꯅꯔꯤꯗꯨꯕꯣ ꯗꯤꯌꯥꯅ ꯃꯦꯝ ꯃꯃꯥꯡꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯤꯅꯤ ꯃꯣꯏꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯁꯨ ꯂꯥꯎꯕ ꯌꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯔꯗꯦꯟꯅ ꯃꯦꯝꯗꯤ ꯄꯥꯈꯠꯂꯨꯔꯦꯅꯦ ꯀꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯒ꯭ꯔꯦꯁꯤꯅ ꯃꯦꯝ ꯀꯤꯗꯤꯌꯦ ꯃꯣꯏꯅ ꯇꯝꯅꯕꯅꯤ ꯚꯨꯠꯅ ꯅꯠꯇꯤꯌꯦ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯃꯦꯝꯁꯨ ꯆꯠꯂꯒꯦꯀꯣ ꯋꯥꯔꯗꯦꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯗꯤꯌꯥ ꯂꯥꯛꯂꯤ ꯔꯤꯌꯥꯅꯥꯅ ꯅꯣꯏꯕꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯗꯥꯏ ꯕꯨꯠ ꯍꯥꯏꯕꯗꯤ ꯇꯥꯕ꯭ꯔꯣ ꯖꯣꯃꯣꯅ ꯑꯍꯤꯡꯗ ꯕꯨꯠ ꯄꯜꯂꯛꯀꯅꯣ ꯇꯨꯝꯃꯁꯨ ꯀꯤꯖꯩꯌꯦ ꯀꯔꯦꯟ ꯂꯩꯅꯕ꯭ꯔꯥ ꯀꯩꯅꯣ ꯂꯣꯏꯅ ꯂꯥꯎꯔꯛꯏ ꯑꯩꯗꯤ ꯑꯩ ꯈꯛꯅꯤꯅ ꯇꯧꯔꯤꯅꯤ ꯗꯌꯥꯅ ꯅꯣꯏꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯋꯥꯈ꯭ꯔꯦꯗ ꯑꯩ ꯑꯉꯥꯡꯒ ꯂꯩꯔꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯗꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯖꯧ ꯒ꯭ꯔꯦꯁꯤꯅ ꯅꯪ ꯀꯅꯥ ꯗꯤꯌꯥꯅ ꯅꯣꯏ ꯀꯩꯅꯣꯅꯤ ꯇꯨꯝꯃꯣ ꯂꯣꯏꯅ ꯂꯩꯅꯥ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯒ꯭ꯔꯦꯁꯤ ꯑꯩ ꯃꯌꯥꯏ ꯊꯪꯒꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯃꯦꯁꯅ ꯃꯅꯝꯃ ꯉꯥꯟꯊꯣꯏꯅ ꯇꯥꯃꯣꯆꯣ ꯂꯥꯛꯑꯒꯦ ꯊꯕꯥꯅ ꯆꯂꯣ ꯍꯥꯟꯅ ꯌꯦꯡꯕꯤꯔꯨꯔꯣ ꯉꯥꯟꯊꯣꯏ ꯍꯣꯕꯦ ꯂꯥꯛꯂꯤ ꯇꯥꯃꯣꯆꯣ ꯀꯩ ꯋꯥꯠꯂꯤꯒꯦ ꯀꯩꯁꯨ ꯋꯥꯠꯇꯦꯗ ꯅꯪ ꯋꯥꯠꯄꯒꯤ ꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯅꯨꯔꯕ ꯃꯥꯅ ꯏꯔꯥꯡ ꯇꯧꯔꯤꯁꯦ ꯄꯛꯆꯗꯦꯗ ꯇꯥꯃꯣꯆꯧ ꯔꯥꯃꯦꯁ ꯃꯥꯒꯤ ꯕꯦꯒꯇꯨ ꯂꯧꯈꯠꯂꯒ ꯍꯥꯏꯔꯛꯂꯤ ꯄꯛꯇ꯭ꯔꯁꯨ ꯈꯔꯗꯤ ꯇꯧꯈꯤꯅꯤ ꯏꯔꯥꯡꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯉꯥꯟꯊꯣꯏꯗꯨ ꯅꯣꯛꯊꯣꯔꯛꯂꯤ ꯑꯣ ꯌꯥꯔꯦ ꯆꯠꯄꯤꯔꯣ ꯊꯦꯡꯈ꯭ꯔꯅꯦꯕ ꯔꯥꯃꯦꯁꯁꯨ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯐꯖꯕ ꯒꯥꯔꯤ ꯇꯣꯡꯕ ꯂꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯁꯤꯟꯕ ꯃꯤꯠ ꯊꯛꯄꯗꯤ ꯑꯐꯕꯁꯨ ꯅꯠꯇꯦ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯏ ꯑꯗꯨꯕꯨ ꯄꯩꯁꯥꯅ ꯂꯣꯏꯅ ꯉꯝꯂꯕ꯭ꯔꯥ ꯉꯝꯗꯦ ꯄꯩꯁꯥꯅ ꯅꯨꯡꯁꯤꯕꯁꯨ ꯂꯩꯕ ꯉꯝꯂꯣꯏ ꯌꯥꯏꯁꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯁꯨ ꯅꯠꯇꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯃꯊꯟꯇ ꯄꯣꯛꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯃꯄꯥ ꯃꯃꯥꯅꯁꯨ ꯂꯣꯏꯅ ꯌꯥꯏ ꯐꯤꯔꯣꯜ ꯁꯦꯠꯄ ꯆꯥꯕꯗ ꯌꯥꯝꯅ ꯍꯣꯠ ꯑꯣꯏ ꯌꯥꯏꯁꯅ ꯁꯣꯔꯠ ꯗ꯭ꯔꯦꯁꯅ ꯑꯅꯝꯕ ꯁꯦꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠꯀ ꯀꯥ ꯍꯦꯟꯅ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯐꯖꯕꯗꯤ ꯈꯨꯠꯁꯦꯝꯒꯤ ꯐꯖꯕꯅ ꯑꯅꯝꯕꯅꯤ ꯈꯨꯠꯁꯦꯝ ꯑꯣꯏꯖꯔꯕꯁꯨ ꯌꯥꯏꯁꯅ ꯍꯦꯛ ꯎꯕꯗ ꯐꯖꯩꯅꯦ ꯅꯨꯡꯁꯤꯅꯦ ꯍꯥꯏꯅꯕ ꯃꯁꯛꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯁꯛꯂꯣꯟ ꯑꯃ ꯂꯩꯖꯩ ꯃꯗꯨꯗꯤ ꯃꯍꯥꯛ ꯌꯥꯝ ꯏꯔꯥꯡ ꯄꯨꯕꯤꯅꯤ ꯐꯖꯕꯗ ꯀꯥ ꯍꯦꯟꯅ ꯄꯥꯝꯕꯤꯅꯤ ꯂꯩꯔꯤꯕ ꯈꯔꯗꯨꯅꯁꯨ ꯄꯦꯟꯊꯣꯛꯄ ꯍꯩꯇꯦ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯑꯗꯣ
ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯇꯣꯏꯅꯣ? ꯄꯥꯃꯦꯜꯅ ꯅꯪꯕꯨ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯑꯇꯥꯡꯕꯅꯤ ꯂꯩꯔꯤꯁꯦ. ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯤ. ꯌꯦꯁꯅ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ. ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ. ꯌꯦꯡꯅꯤꯡꯉꯦ ꯌꯥꯝꯅ. ꯍꯣꯔꯦꯟ ꯅꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯇꯣꯏꯁꯤꯗꯤ. ꯑꯗꯣ ꯊꯝꯃꯣ. ꯑꯩ ꯁꯣꯝꯗ ꯃꯤ ꯂꯥꯛꯑꯦ. ꯍꯣꯏ ꯕꯥꯏ. ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ. ꯌꯦꯁꯅꯥꯗꯣ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯍꯔꯥꯎꯅ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯄꯥꯃꯦꯜꯅ ꯂꯩꯅꯥ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯏꯔꯕꯁꯨ ꯁ꯭ꯀꯨꯜꯒꯗꯤ ꯄꯨꯟꯗ꯭ꯔꯦ. ꯃꯇꯦꯛ ꯑꯃ ꯆꯠꯂꯤ. ꯁ꯭ꯀꯨꯜꯒꯕꯨꯗꯤ ꯌꯥꯝꯅ ꯅꯛꯅꯩ. ꯇꯦꯟꯈ꯭ꯔꯕ ꯂꯝꯕꯤ ꯃꯇꯦꯛꯇꯨꯗ ꯂꯩꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ. ꯒ꯭ꯔꯦꯁꯤꯅ ꯖꯣꯃꯣ ꯑꯩ ꯃꯣꯖꯥꯗꯤ? ꯖꯣꯃꯣꯅ ꯂꯨꯀꯥꯁꯇ ꯄꯤꯔꯝꯃꯕꯣ? ꯑꯩ ꯈꯪꯖꯗꯦꯀꯣ. ꯗꯌꯥꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯣꯖꯥ ꯊꯤꯕ ꯈꯪꯗ꯭ꯔꯕ? ꯂꯩꯅꯥꯅ ꯊꯦꯡꯉꯦ ꯁꯠ ꯁꯠ ꯇꯧ. ꯄꯨꯡ 8:30 ꯇꯥꯈ꯭ꯔꯦ. ꯒ꯭ꯔꯦꯁꯤꯅ ꯅꯪꯅꯦꯍꯦ ꯑꯁ ꯌꯥꯝ ꯅꯛꯄꯁꯤꯕꯣ. ꯃꯤꯅꯤꯠ 5 ꯐꯥꯅ ꯆꯪꯉꯨꯏꯌꯦ. ꯗꯤꯌꯥꯅ ꯒ꯭ꯔꯦꯁꯤ ꯁꯤ ꯅꯪ ꯃꯣꯖꯥꯔꯣ? ꯒ꯭ꯔꯦꯁꯤꯅ ꯃꯥꯅꯦ. ꯃꯣꯖꯥꯁꯤꯕꯨ ꯁꯤꯗ ꯊꯝꯅꯕ꯭ꯔꯣ? ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯕꯦꯒ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ. ꯒ꯭ꯔꯦꯁꯤꯅ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯍꯥꯏꯔꯒ ꯆꯠꯂꯧꯔꯤ ꯑꯗꯨꯒ ꯇꯣꯡꯁꯤꯜꯂꯤ. ꯆꯠꯂꯝꯗꯥꯏꯁꯨ ꯍꯜꯂꯛꯄꯁꯨ ꯃꯔꯩ ꯑꯃ ꯌꯦꯠꯅꯗ꯭ꯔꯗꯤ ꯌꯥꯗꯦ ꯃꯈꯣꯏꯗꯣ. ꯂꯩꯅꯥ ꯔꯤꯌꯥꯅ ꯗꯩꯅꯥ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ. ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯇꯨꯡꯗ ꯂꯥꯛꯍꯧꯔꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯁ꯭ꯀꯨꯜ ꯌꯧꯔꯝꯗꯥꯏ ꯈꯖꯤꯛꯇꯪꯗꯨꯗ ꯄꯥꯃꯦꯜ ꯂꯩꯕꯗꯨ ꯎꯔꯦ. ꯂꯩꯅꯥ ꯍꯔꯥꯎꯖꯩ. ꯁꯥꯎꯕ ꯐꯔꯦ ꯈꯟꯖꯩ. ꯄꯥꯃꯦꯜ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ. ꯍꯣꯁꯇꯦꯜ ꯆꯪꯕꯁꯨ ꯍꯥꯏꯔꯝꯗꯕ? ꯔꯤꯌꯥꯅꯥꯅ ꯂꯩꯅꯥ ꯑꯁꯤꯗ ꯉꯥꯏꯒꯦ. ꯗꯌꯥꯒ ꯔꯤꯌꯥꯅꯥꯒꯗꯣ ꯆꯠꯊꯣꯛꯂꯒ ꯂꯦꯞꯂꯤ. ꯂꯩꯅꯥꯅ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯁꯨ ꯄꯥꯏꯔꯛꯇꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤꯗꯨꯗꯤ. ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ. ꯑꯗꯨ ꯐꯔꯕꯣ? ꯐꯔꯦ. ꯅꯁꯛꯇꯣ ꯎꯅꯤꯡꯉꯛꯏꯕ. ꯍꯦꯛꯇ ꯁꯥꯎꯕ ꯉꯝꯗꯦꯕ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯤꯁꯤꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯂꯤ. ꯔꯤꯁꯤꯅ ꯅꯣꯛꯃꯤꯟꯅꯩꯀꯣ. ꯂꯩꯅꯥ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯤ. ꯄꯥꯃꯦꯜꯅ ꯅꯪꯁꯦ ꯐꯖꯅ ꯍꯥꯏꯔꯛꯐꯥꯎ ꯌꯥꯗꯦꯅꯦ. ꯃꯥꯟꯅꯔꯣꯏꯅ ꯃꯥꯟꯅꯗꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦ. ꯔꯤꯁꯤꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯑꯩꯒꯤ ꯕꯦꯡꯕꯨ ꯁꯦꯟꯅꯖꯕꯅꯦ. ꯄꯥꯃꯦꯜ ꯔꯤꯁꯤꯗ ꯀꯤꯅ ꯁꯨꯒꯦ ꯇꯧꯔꯛꯂꯤ. ꯔꯤꯁꯤꯅ ꯃꯈꯨꯠꯇꯣ ꯇꯥꯐꯥꯏ. ꯈꯨꯠ ꯌꯥꯎꯒꯅꯨ. ꯄꯥꯃꯦꯜꯅ ꯅꯔꯝ ꯆꯠꯇꯅ ꯅꯨꯄꯤ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯗ ꯀꯥꯔꯟ ꯇꯧꯔꯤꯅꯤꯅꯦ ꯅꯪ. ꯍꯔꯤꯁꯅ ꯃꯥꯁꯦ ꯅꯨꯄꯤ ꯐꯪꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ? ꯂꯦꯝꯕꯅ ꯒꯣꯠꯂ ꯅꯪꯁꯦ. ꯃꯥꯁꯦ ꯅꯪꯅ ꯀ꯭ꯔꯦꯠꯇ ꯇꯧꯕꯤꯔꯤꯔꯣ? ꯂꯩꯅꯥꯅ ꯅꯄꯥꯃꯦꯜ ꯅꯪ ꯍꯜꯂꯣ. ꯔꯤꯌꯥꯅꯥꯁꯨ ꯆꯪꯉꯛꯂꯤ. ꯇꯥꯇꯣꯟ. ꯔꯤꯁꯤ ꯔꯤꯌꯥꯅꯥꯗ ꯌꯦꯡꯂꯤ. ꯔꯤꯁꯤ ꯂꯦꯝꯕ ꯄꯥꯃꯦꯜꯒꯤ ꯂꯦꯡꯁꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯥꯏꯔꯛꯂꯤ. ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯔꯥꯟꯕ ꯑꯃ ꯂꯩꯔꯤ. ꯃꯤꯕꯨ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯂꯣꯟꯗꯨꯅ ꯍꯦꯛꯇ ꯃꯁꯛ ꯇꯥꯛꯄ ꯑꯃ. ꯄꯥꯃꯦꯜꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯐꯣꯟ ꯑꯃꯒ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯂꯒ ꯂꯥꯏꯛ ꯇꯥꯟꯕ. ꯅꯨꯄꯤꯗ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯔꯒ ꯍꯔꯥꯎꯖꯕ. ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯃꯣꯏ ꯃꯁꯦꯟ ꯅꯨꯃꯤꯗꯥꯡꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯎꯕ. ꯅꯣꯏꯗ ꯑꯩꯅ ꯀꯩ ꯑꯆꯨꯝꯕꯅꯣ ꯈꯟꯗꯣꯏꯁꯤꯕꯣ? ꯂꯦꯝꯕ ꯇꯝꯃꯨꯅꯦ. ꯔꯤꯁꯤ ꯅꯣꯛꯂꯛꯂꯤ. ꯌꯨ ꯊꯛꯄ ꯃꯤ, ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯤꯁꯤ ꯂꯣꯏꯅ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯟꯕꯁꯤꯡꯁꯤꯅꯤ ꯌꯥꯝꯅ ꯇꯧ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤꯁꯤ. ꯅꯨꯄꯤꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯀꯥꯟꯗ ꯅꯨꯄꯤꯗꯣ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯨꯝꯕ. ꯄꯥꯃꯦꯜꯅ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤꯕꯨ ꯏꯜꯂꯤ. ꯂꯩꯅꯥ ꯔꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯔꯤꯁꯤꯕꯨ ꯇꯥꯊꯤꯍꯜꯂꯤ. ꯃꯥꯅ ꯊꯥꯖꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ. ꯔꯤꯁꯤ ꯑꯗꯨꯝ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ. ꯑꯩꯈꯣꯏꯒꯨꯝꯕ ꯌꯨ ꯊꯛꯄ ꯃꯤ, ꯃꯤꯅ ꯎꯕꯗ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯔꯝꯗꯣꯏꯁꯦ. ꯅꯨꯄꯤꯒ ꯂꯨꯅ ꯇꯧꯗꯣꯏꯅꯦ. ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥ ꯈꯪꯅꯤ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯔꯝꯕꯒꯨꯝ. ꯄꯥꯃꯦꯜꯁꯨ ꯅꯣꯛꯂꯛꯂꯤ. ꯅꯁꯥꯅ ꯊꯥꯒꯠꯆꯕ ꯀꯥꯡꯕꯨꯗꯨꯅꯤꯅꯦ. ꯑꯣꯏ ꯌꯥꯔꯦ. ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯥꯗ ꯌꯦꯠꯀꯅꯨ. ꯃꯇꯨꯡ ꯇꯧꯔꯛꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯔꯤꯁꯤꯅ ꯅꯨꯄꯤ ꯊꯤꯕ, ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯈꯟꯕꯁꯤ ꯌꯥꯝ ꯂꯨꯏꯅꯦꯕꯣ. ꯃꯔꯨ ꯆꯪꯁꯪ ꯂꯥꯎꯕ ꯊꯤꯖꯕꯅꯦ ꯑꯩꯗꯤ. ꯀꯛ ꯀꯛ ꯍꯜꯂꯒ ꯌꯦꯡꯕ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇꯨꯗ
Kaksi amuktang kaklaw na hadli. Ayaw ma! Rishina. Tu, kakaklaw risi. Asinay na pamisi. Yang pami mo. Ay nilang ba suyayadre na. Haris na. Apang balera di fang tribok ta na daw ni. Bye. Kini atok si ako siyawgi. Lainado sawning magi mathagta kisaba mo siyawrakli. Rishi lainado ansilaga hairagli. Oy, nangay gini ko. Ay ngonda last and forever oigadaba nang. Bye. Asi hairam laga ahomdo buleto da pulak tong laga chatkre. Pamel mabukta khali. Nang ay nalem na tharui. Laina yaram bugi ay kesu taw ngamda bani. Laina na. Da Pamel. Pamel na. Chango kaisu ki ganu ko. Ay leisidi. Pamel gi oida mawahay amana. Tasing na leisaribi. Nausaribi laina gi thamoy bo khudum chankre. Nong magi nupi da chathabakra. Siduna lairambagi pauna isingi chagum hengalakli. Masigi maraksida drugs phabagi wathokna kayani. Achawa soba makhoi masen manaraga phatraba thabak kayado asum satharagli. SP gi room dani. Osiduna. Sir. SP na. Osi aina chingnaribasi chumne natra. Chummi sir. Magi saklon si yami. Tanja fangbada tanja do mahan biyade. Ay di hunter ki drugs sigi mapu duso mabu chingne. Magi thadokli ba missing duso anam kali. Hayo yade. Aduk thina phurok phawba hayo yade sir. Magi mi yam lai. Magi karbar si yamine. Thika ga su tawi haba paulai. Tanja duda nupa ma changlak tuna hairagli. Sir, amta changjarake. SP duna. Kay leire. Nupa mana. Sir, nupi ang kaglawi. Sir, unazagi hay duna. SP duna. Changalo. OC duna. Sir, ando de mo. Pare, chana matoro. OC du hek thoki baga, nupi miyay chalabi ama changagli. Nupi duna. Ibunga sir. Yani fambiyo, kay matangi orabano. Nupi ado magi wado panthade. Nang horoi haibagi matago wado tamakli. SP duso ayat pa matapidana asum tay. Asum muna tay. Wari do liba lorakpada nupi do kaple. SP do machin da tapna maya do chiklaga hairagli. Kelemba. Namidangi matamni. Room do ninba mayawna yam kanna langli. Gresina notebook ama tasila do na pairaga Blackpink isay ama kanna sakli. Jawmona zagoy sari. Diana. Ay hiningdre. Laina di moy anigi matang duda Rihanna ga kanna nokli. Gresina. Hosipo si resipo kay gino. Nang damay do kay draw. Makhwang gamit laga ngangli. Room adugi thong do hangdorakli. Khangawde study table mamangda yawkiba. Lairik ado karamna hangdoki haiba masa amatana gyan nga dahawde. Warden na. Langda na lairabo noibo. Diana. Ma'am, discussion nida. Warden na. Noi room se yam langi ko. Tawnu matung exam su kuidrabani. Mayam do tumin lainay. Warden hek thokraba tungda amuk sulang bahurakli. Rihanna na. Hayeng se exam gi result haidok ni haibani. Laina na. As taleda. Jomona. Ay di ingam da ngami. Gresina. As masa madam do Mr. A. Jomona. Ore yam nusikra boire ko nang dia. Gresina. Wanthari do ne. Ay ngawrge keli do di. Jomona. Grecia, nang tumur chalo. Ho minute mari wali ye. Laina so somda Rihanna da tumina wa mahairakli. Rihanna, ayam kisi. Hostel lagi thola kanda. Soidana karan tarakani. Rihanna na. Laina, kaisu toro ye. Nang na pakhanda khanjile. Machin na pangai haisa bagi wani. Phataba midi kaisu oiro ye. Laina gi makok tuda Risi wakhaldi amata changde.
ꯄꯥꯃꯦꯜꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯂꯩꯅꯥꯅ ꯔꯤꯌꯥꯅ ꯑꯗꯨꯝ ꯎꯕꯗ ꯈꯪꯉꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯉꯣꯟꯗ ꯂꯦꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯇꯥꯏꯝ ꯄꯥꯁꯅꯤ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯇꯝ ꯂꯦꯜꯂꯒ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯤ꯫ ꯔꯤꯌꯥꯅꯥꯗꯣ ꯂꯩꯅꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯗꯣꯛꯇꯦ꯫ ꯔꯤꯁꯤꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅꯤ ꯍꯥꯏꯕ ꯂꯣꯠꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯔꯤꯌꯥꯅꯥꯁꯨ ꯈꯪꯉꯤ, ꯈꯪꯗꯕ ꯅꯠꯇꯦ, ꯂꯩꯅꯥꯗ ꯔꯤꯁꯤꯅ ꯇꯧꯔꯤꯕꯗꯨ ꯃꯥ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅꯤ꯫ ꯀꯔꯦꯝꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗ, ꯆꯒꯠ ꯆꯅꯥꯒꯤ ꯃꯑꯣꯡ ꯑꯃ, ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯔꯤꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯎꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯔꯤꯁꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ꯫